ISTV Pauming Tabri Pusing Taram Nokchari and Batamaru Pau. PSC Dina Tanker Siznaduna Churajan Puda Tangaba Ishing Piba Hokray, Isting from the Bible Natural Calamity Chapmanahina ISTV Minister Fungokray. J Minister Impal Airport Amasung Hotel in Pagi Pibam Yang Sincray, Amade, Sydney Singing Manipur the Supang Tokray. Pau Sandong Pizari. Thangnabishing Pangdabagi Awaba Mayok Nariba Churachanpur District Mafam Singda PSED Nangasidagi water tanker Siznaduna Praja Singda Thangnabishing Piba Hokray. Ising Pangdabasi natural calamity got Chapmane Masida Praja Singna Waru Bigan Haina IFCD Minister Ngamthang Hawkin Fongdokray. Hiram Sida reporter. Ngasi Manipur Sarkar gi Senior Cabinet Minister Team Amana Churachanpur leiriba khuga dam gi phibam yengsinba chatpada Minister Ngamthang Haukipna wafamasi phongdokibani khongchata duda PSCD Minister I Hemochandra amadi Health Minister Phunjatang Tonsing su yauki loinana IFCD gi Chief Engineer Indramani amadi PSCD gi Additional Chief Engineer Sunil yauna atai official sing su khongchata duda sarugyaki Chief Minister O Ibu bigi miyang makada department anisina coordinate tawduna ising khara leiba dam sing chatuni yengsinbani tangai fadana ising leiba dam sing dagi ising lawduna Miam the Tanganaba Ising Fanganaba Sarkar Kano Honori Haina, PSCD Minister Hemochandra Fondoki, Damdala Ising Dagi PSCD treatment plan da Sinkatuna Isinga Oaba Karadang Orebusu Nanaba, Kana Honori, Nasidagi, water tanker Taruk season Aduna Churachanpur Ising Fangale, Masi emergency service ni Haibo Wapam Fondoki. It is unfortunate that we could not do it in time, but we will definitely try to improve the drinking water position in the near future. At the moment, please bear with us because these are very lean times, these are very difficult times, and we solicit, we seek your help also, so that we may be able to distribute the little water which we have among the needy people. IFCD Minister Ngamthang Haukipna Isingi Awabachi Chahi Kharagi Mamang the Sumanipura Thokre, Handak Chahi the Sulam the Masida Thokle, Masi natural calamity Chapmane, Sarkana Masida Tumina Kaklay Togde, Damamadi water supply scheme Kaya, Koina Chatuna, Ising Ariba the Gifanganaba Miam the Honori, Masida Miana Nuatabato Bigano, Singtam Gi Prajasangasu Uwa Yantatpa Amadi, Umang Kokopagi, Hainabi Sitadoklasi Haki. A Prajadis Pukratuni, City natural calamity, no matter the Tadri, Kradishim. Think it down, but the woman and the kind of honor have a portfolio, Honabasi, the Prajasing say, Pertonamade, how many of Amorom the Health Minister Phunjatang Tonsingna Phongdokibada, Isingi Awaba Mayok Naba Matamasida, Manipur Sarkar Churachanpur District Prajasingbu Mirai Bakari Sulate, Masidi, Manipur Pumbagi Oina Awaba Miam Mayong Ribani, Dam the Labor Ising Asidagisu, Miamda, Ising Fanganaba Mari Lenaba, Minister Sing Amadi, Engineer Sing Nakana Honerabu Wapam Tamki. Asidagidi, public Awabasi housing, Montiani Nasu, Magi, City, catchment area, preserve Toba, housing Hoynasu, Ubadi, Tangnasu, Minister Nasure, Sikanar Department of Toga over the forest of Toga Brasiso. It should be kept in mind. I don't try the Ising Hosi Woody Lere, say no Masi Hosi, may Pangta Thai. Mapuli Tabagum Nasito was in a Kamato Paganemasu. ISTV Paugitamak and Ranjan Galwena and Honorable Phillips, Kugadam. International Airport Olaba Infal Tulial Airport Case Semgat Sagari Basing Amadi Hotel Impagi Pibam Ngasi Chief Minister Oibo Bina Luching Batim Amani Yangsin Kray Ngasi Kongcheratu the Works Minister K.H. Ratan Kumar MLA R.K. Anand MLA Ranjit MLA Biren Ex-Minister L. Jayant Kumar PWD Chief Engineer Lokendra Amadi Atay Marilenabad Department Ki Mayor Singh Susaryaki Concert adugi mangoina na team aduna Impal Hotel ki phibam suyeng sinki tungda International Airport Olaba Impal Tulial Airport ke chauthokpagi semgat sagalib sing koina chatuna yengsinbaga loinana airport chauthorokpada sokhalabal lamgi mapu singsu haktengna na yengsinki Chief Minister Luchingba Kangboduna Airport Chauthokpada Sohaliba Ningombam Kodompokpi Melekai Chabungbam Lairembi Malom Pakhangba Laibungi Phibam Yengslaba Matungda Chief Minister Ibobina Airport Chauthokpada Sohaliba Lamsing Amade Yum Singi compensation piba ayambana loikre walhoriba sing athuba matamda pithoklagani Langtabal Maning Haibung Ching the Su Makoina Lainabagi Kudong Java Piri Laibung Sopayari Basisu Mapamaduki Miam Gatana Duna Mapam Jabada Lampikani International Airport Asi Semgat Sagatpada Miamgi Mapung Paba Mateng Yaudrabadi Mai Pakpawagani Maramasna Miam Semgat Sagali Basida Mapung Paba Mateng Pibi Fongtoki
lamsi hand over tawdana lamsi hand over tawrabugo mani adubugo officially ki fencing sing lai gi mapum fencing si pra loisan biro akoi da hand over tawbiro adugi matungina detail project report se right da on thawani ona thal right da yar be ani danoi ani ma hapdu se amani ka panmai wani ko ina sigumba mayam si moi di lam lairiba mayam si ba lam sigi era si da tawga moi plan tawri ne adu na sigi elevation ministry da ki honor ministry tapaya ba koida adu na ne akoi na masi mayam si na ha da ki election gi kari kari tawji ba dune adu ga tawre akoi no si ne da yar ga di awat ba fencing si loishalaga lai gi hum to ko da ba ko to mayam si tawbi ro koi haje ge lakni Handa state ki political party kharana election commission of India da 4 number budra hena vote thada ki ba polling station sing vote hangadabani hairibasi maram chabra chadabra khantaba chungani 4 number budra vote thadaba yade haiba wakalon asi mioi amagi voting right manghanaba honaba thongi congress ki oinadi ECI na lawrakpa wafam taramna okani hairi Karigumba election commission of Indiana 90% above se si poll tawbang hai koi singnare proxy voter yauramani haida election commission of Indiana amuhanna repoll tawro haida moi dagi hukum lapa order laga di koi dum in batabne natra ada aina haijening bamna masrida madu tawba targadi 90% above thada bangai se inner khakta da tawbiganu outer gi su kisu yauna tawbiyu ha recall tawna na tawbiyu sinema koi kaim ta objection tawjero adagi madudai da koina munna yeng gadab ji election commission na soi yeng kane na khalle 90% dai hena thada ba ya di haibal leibra koi munna yeng kani mojo even 100% yawbasi ya di haibase adaba ya di haibasi leibra haibe koi munna khanba ta Sanjan Thong Semba Sagatpagi Thabak na miyamgi chathok chasinda chawna khudong chadaba thoalibasi kohanaba athuba matamda thabak paikhalgani amaromda hauzik miyamna isinggi awaba mayoknaribasi kohanaba sarkar na thorang kaya yaptuna thabak paikhatpa hauragani haiki Honorable Minister su masi su champu sapani krai da sing leiba kamaina propo yawa masi kamai tauji se kwa sing si pina na ko mafam sing si koi le sang dian da leiba ko ba ning ke leiba ji khara economy oina sinarga sing si ya ning ai wa nan da ba na kan na ham cabinet mission lo na Honorable Minister si no kan ta leiba de hairo ai na ma si ten na chieli sing bangi hoi jikti no tarakta bani na koi di kenu tau da bani na ka di problem lai adu ko ya ni kai pin na ba na Malam yatai mafam singda pangthok na bagum Manipur da so tongan balup singna sinduna sinmi singi numit medegi thoram pangthokre Impal Municipal Council Employees Association na thoramasi IMC go office da pangthokhi thoramasi da chairman Enimai Sharma Councillor Memcha Tombi Newton Chandra Councillor L Arun Kumar IMC go official staff amadi sinmi kayana sarugyakhi mathau da pungning changba staff singda khudol pot pidne kai khumna butki Impal Sarbu masak thokna ba honabada IMC achouba thodang lai staff singna hen honabadagi sara sida hongba kaya laklai employees singi aifana ba thaba kaya su honagani haina chairperson Enimai na phongdoki Nasilina khamada ngaisalawa madamsingsa studio observe meeting makada aikoi white paper othokoya review bi asha to apaya ba han Medegi Thoramasi Workers Union Manipur Nasu Uripok Khwai Brahmapur Chakrikom Community Hall da pangthokhi Thoramatu da Painting Forum ki President Navakumar Labor Forum ki President Navakumar Labor Department ki Expert M Santi Devi amadi Wung ki President L Ranbir Susargyakhi Thoramatu da L Ranbir na hayeng phawba pangthokadaba sinmi gi numit asigi saruk amoina hayeng khunai asida kaithargliba khal asi yenglaga uthabagi thoramsu chathagani haiki
International Workers' Day numit asida May Day haina malemgi mafam kayada thoram pangthoknabagum Maoist Communist Party Manipur na sunumit asida Red Manipur kauba tha ahumgi oiba puthokadaba English Journal ama loop asigi Central Committee na puthokli hairi loop asigi Secretary Publicity and Propaganda Nonglen Maitegi Charol amana lamyan bi jamira board ki chamagatara tare suba mapokumon thoram September kuntra lisingani tarahumdoi hauna thagi chefong ama lepalaitana puthoktuna lakli Party के organ ama Red Thunder Koba Journal asida Manipur miyamna anoba wakhalongi ifut phawtuna ningtam lanjangda anoba maike yenglakpa amadi miyamna pamnarakpa kaya asidagi ngasi May Day numit asidagi hauna Red Manipur Koba tha ahumgi English ta puthokadabani hairi All India Trade Union Congress Manipur na May Day Platinum Jubilee Imphal gi Gem Hall da pangthoki Tharmasida CPI Manipur gi State Secretary Dr. M Nara Manipur Longmilu ki President N Mangi All Manipur Nupi Maru ki Working President N Sakhi All Manipur Road Transport and Motor Workers Union gi General Secretary H Kulamani Shu Sarugaki N Mangina Lairaba Kohanaba Sinmi Singi Aifanaba Amadi Apabu Kunai Magidamak Left and Circular Alliance na Handa Chemical da Dr. Narabu Thagat Kibani Haike Dr. N Narana Sinmi Singi Aifatorang Amadi Miamgi Kandraba Masigi Lengak Sasanasi Hongdok Trabadi Apabu Kunai Ama Oibangam Loy Fongdoki Maruga success silago anoba Manipur yawarama lakani laktabi yaru but historical process samani nobody can deny the fact yoi ghartana moi khudum makata sasan special biyaroi maramadu trade unity movement na mapanga kankhale ba makhe samaj se ro welkado samaj se bungai diya dai kon diya maramadu trade unity is school of socialism May Day na lakpada malemgi namhat pirabamadi minai gi polum puri balai kunai khudingma ki mafamda ke CPMC na yathapawzel piragli Lobasi Information and Publicity Secretary Paikhomba Gerol amada ngasi ekhoi gi kunai da oirakli ba kangjai fujai ba punshirol amada lakli basi ekhoi gi phangpham thokpa right to self determination mayek sengna kangleja singna khangdabana oigani haibada thoina laloi sahi lisingani gi mathakta puwari ge sagonaduna laklabalam damasina Mikha Pona Laibak Ama Oina Laibasi, Kunai Sida Ladybak Kangleja Singna, Indo Kanglei Armed and Political Confrontation Ashida issue consciousness Oidabana, Kunai Astikining Tambagi Mami Shamli Bani, Ekoi Gilinga Clon, Senmit Lon, while Chuplipumba, Paikraba, Indiana, Low Mapu Yong Natan, Haiba, Tankak Laklava Pawuda, Kangleja Singa Yengduna Lake Hishira, Sotaraba Kunai Astiki Tungi Yengduna Purup Amade, Yawalo Pumna Magna, Amata Oiba Yawal Lalho, the Yumpam Tonduna, Ningtam Lalho, my Pang Purpo Orasi. May Day numit asida loop asigi Central Security Council na Chicago thawdokta lekhidaba singi mafamda ikaikomna bolakri Southeast Asia Cultural Organization Shikona Kaubru Laifam Land kannaba honaragani haidi Kaubru na chingba aruba laifamda kanagumba atopa phurup na changlaga haipa saba madilam khopsin bayaroi masida miyamna mateng pangbi hari Amoda kai mai thabada BT Road ke Family Welfare Road ta khinba 75 kVA gi transformer ma mai chakrai masin maramoidina consumer chani ge yankhai rom mai phangkidre thodo singa se upung tarama thoram tarpa dwai de thoki bani thodo tu da transformer gi manak nakna khamlamba gari ani shu mai chakhe thodo thokum da fair service ki miyoina matam chana laktuna mai kanbi ki thabak chathabadagi ka hena manga ta thokidre thodo si matang da Imphal Electrical Division number 1 gi Deputy General Manager T Ibo Chobuna phongdorkoda kanagumba singna bazar manungda leiriba transformer singi mafamda fatahudi langsinbadagi ngasi ki thodok asi thokibani transformer makhongda fatahudi langthoktana ba kayara khanna khangan khrabasu miyoi kayana thausadana amot akai langsinbadagi madubumai tharambadagi mamangdasu amangta kaya thokiba laikhre Fatahudi langsilaba matungda mai tharambasina transformer khakta amangata thokpada natana miyoi kaya mai phanganba ngamdaba sinungaite asigumba thabak asi matungda amohana miyamna tawiganu mai chakraba transformer asi anoba transformer ama sindoktuna thenglabada hayeng megitang ani fawbuda mahosagum miyamda mai phangangani haiki masi matangda ina prajamani hanjal hanjal haiji
केबल से लेबा केबल ने मसी की रेस्पॉन्स दा तम याम सनी हाई ट्रांसफॉर्मर केबी ट्रांसफॉर्मर नि मशीन हुजिक मशीन ट्रांसफॉर्मर सिनेमा मई फंगलो दो जी नियरली अप्रोक्सिमेटली तमिमर समी या पैसा अदु मोनबा याम संगो तंदा अइन स्पेयर म थंदा होना अइ लोकनो इंगर रेस्पॉन्स के खंजरी अदु लेलो प्रजा म्याम न सुम से अमोन न थोन दिना वा अमुक हना प्रजा म्याम Lampher Police Station की मनुंग चंबा उरिपोक याम्बेम लेकाय दलेबा Public Health Engineering Department ता Assistant Engineer ओइबा हिजम इबोतोंबी चही हुंफु अपोक लेखिद्रबा तोंबगी थोंगाल दा ngasi ayu pung taruklom tabada bom ama lerambadagi police na lokhatkhrai thaudo asibu yaningda phongdoktuna uripok yambem lekai mera pabilup na wakan mifam chathakhrai yumlakta bom thamlamba yaningde aikoi santi pami haiba placard sing siznaki mera pabigi president yambem momona ibotombi gi thongal maya da oiraba su lekai miyam na chanariba pukri mapal nakna thamlamba oibana pokhairam bathoklabadi lekai gi mi oina asiana thoklamgani asigumba miyam da singnabagi thawong asi matungda thoanbigano haiki leramiba bomse angang lubina paidana sanaruradi angang isingsu sokani ising sokpa lakpasina gari ne thengurasu ni misimina thokadabu mafamni ado asigumba jaga asida asigumba ni siningai oiba ati pizum thokpa yaba awana mayam ama tagadabu mayam to asi tawbiganu All Manipur Progressive Farmer Association Sinduna Medegi Thoram Kaisham Pataleba Association ki conference hall the Pangthokre Thoram Asida Association ki President Joinong Maitham Manipur College ki retired Principal L Sadananda Susaruyaki Mamang thagi tang kungatareta Lilong Bazar da leba Nawaz Automobile Workshop ama maina tumna chakre mai zakpa duda amang ta kya thoke matam chana pau pirabasu Imphal amasung Thobal dagi fire service lakpada matam changbana maram oiduna mai kanbang hamokdabani asingba kaya siyenglaga Lilong da fire substation ama thamba tangai fadre haina Lilong Bazar Shopkeeper Welfare Association na khanglakli Micham Hatpada Chenaba Officer India ki Chief of the Army Staff Oihanba Yaning de Haina Thangwaiban Thingel Maru Dalaiba ANYTK ground the Wakamifam Chathakrai Wakamifam Aduda Maralebami Cherak Piu called Blatami Hatpe Yaning de Lieutenant General Dalbir Singh Maragi Matung in a Cherak Piu Haiban Chingba Aiba Gerald Singh Tetke Wakamifam Chathakiba Singh Aduna Pungdorpugi Matungina Thangwaiban Hizam Dewan Lekaidagi Fijam Naubi Sagol Bangi Arke Roshan Amade Lango Laimanadagi Thongauzam Prem Hairibami Ohumase English Singani Tarage Mars ki Tang Tarada Dimapurge 4 mile daki Phakraga Assam ki Turel Amadagi Shina Pankibani Makoi Phakibadu Matamadu ki Lieutenant General Dalbir Singh Shohakna 3 Corps ki Commander Oiringedani Thaudosi ki matangda Guwahati High Court ta case chathari asigumba misam hatpada chenaba mioi India ki Chief of the Army Staff ohenaba siliba thawong asi yaningdi haki Wakan mifam adu da saruk yakibi poire lemerol apun mamera pabilu ki President Mem Chowbina phongdokhibada India ki makhada Manipur laikhibadagi Armed Forces Special Powers Act thamjinduna misam kaya otpada natana nupi oibi kaya gi izat khongaunari Laloba namthanabagi mingda afas pass sizinaduna lamdamasigi naha kaya hatkibada natana masa phawba thiba khangdana leiba yauri asiguma thodoksinda chenaba Dalbir Singhbo army gi makok thongba official ohenba haibasi mijam hatpe hengalakani maramaduna India government na aphaba miyoi sing khanduna lanmi gi makok thongba official oheningi haiki Dalbir saha Lieutenant General na Manipur dagi miyoi ahum yamna thina laga hapoki ba miyoi lon chatna taba awang nongboki icha singni na khandaba makoi bharot matane su khandaba aduga aikoi gi icha ahum dubu miyoi begi minusi yaudana makokta yopi na thaba makutta Punjanba mami punjaba aduga mathaba tabulhin kapna kodana miyoi gi torture asukimati awang nongboki miyoi singsida tawwa otpacha media da puthokpiduna akanba kota thengana bi da mata alma lokhat ba cha akoi awang nongbok te leiba civil society maru oina akoi gi lamdam sida leiba ina yen ta awang nongbok te leiba miyamna asigumba mi sina si poiba ya de ha ba bi kongjong no mate changjan
Houzik Churachandpur Sagaliba TD Block ki Complex Health Minister Punjathang Tonsing na yengsin kray. Ngasi mahangni yengsin badu da complex asigi manungda Sagaliba tongan ba block sing jada maripurong ki changdalo shilam bathengna ke. Lamasi mahang na donate tawani hari ba block asi lairabadi Churachandpur district ki oina tongan behiram da kanaba purak lagani haiba wapa minister na phongdoke. Amaronda Ningthokongda leriba Loktak Lift Irrigation Project IFCD Minister Ngamthang Haukip amadi PSED Minister Hemo Chandra yauba official team amana yengsin ke project asigi manungda leriba pump house amadi tongan mafam kayada ising piriba canal sing suyengsin ke Chief Engineer Indramani masida ki thorokpa ising asina Bisnupur district ki tongan balofam hectare listing amaga chamangaromda ising piba ki thabak chathari sahida hectare listing ahumlomda ising piri ising phangnadraba matamda manamasing thaduna double cropping amade triple cropping na chingba tawba yanabagi damag ising pibani ising piba ki thabak asi kahena mapung phana piba ngamdribasi energy supply gi khudong chadaba leibanani haiki Yamna toina khona sina bangam da bamna man energy na khoi ge about 2.5 megawatts kuma darkar wai magi sing si ge full capacity ga khoi effective land 15 kilometers pi da aru magi cultural common area say about 1500 hectares ni adu when annual da pargadi about 3000 hectares ni aru effectively khoi pi bangam da maram di keno da hojiki laiba energy gi pibam se aduna maram odna khona yam pak tawn khoi apama matan pi bangam di India President Pranab Mukherjee yauna April 18 da pangthokhiba Manipur University gi taramari suba convocation da Chief Minister Okram Ibobi amadi atai Minister Singh Dais da phamba yaukhidabadu President Office ki monitoring officer na pirakpa instruction gi matung inani hari ISTV News na phangba pauda convocation adugi Dais da phamgadawriba mioi taramathoi gi phampham sinkhibadu convocation pangthokadaba numit humni walingai da Manipur University ki authority da pirakhe madugi matung ina President Pranab Mukherjee na mayai famlaga yeta governor B K Dugal oidana MU gi chancellor famgadabani haina khangalakhi amaronda MU authority na governor mari mangarak unaduna chief minister amade atai minister sing yawhannaba khanabadasu election gi model code of conduct leibana university amagi convocation pangthokpada CM amade minister sing dais da phamba yadabagi ECI gi niyom lei hari Sarkar ki maikaida ki Manipur University Authority da explanation call tawkhre hariba asigi chapchaba official oiba chechang phangba leitre MU ki maikaida ki Chief Minister yauna atai Minister Singh convocation loiraga cha thaknanaba baton tawkhi haibadu aranbani Chief Minister Cabinet Minister MLA Parliamentary Secretary Chief Secretary DGP yauna convocation yaunanaba Chief Secretary ki khuthangda invite tawkhi masida MU Authority na kushirasi tawkhiba leite hari Lions Club of Impal Lemerol na chahi khudingi me amasung November ama khudingi changnai na pangthokpa lemna cervical amasung breast cancer khangdokpagi camp Sagolmang Community Health Center da pangthokre camp asida nupi chamri rom cancer makhal singasi narakpa yabra haibagi oithokpa leibra haini yengki thawonga mari lenana cervical and breast cancer project ke chairperson Dr. T Bilasini na nupi da toina naganba cancer makhal ani asi henjin khraga layeng bawarabasu nauri da khangholabadi irailai na kalhoba ngame laina singasi angang oringe digi leiraklabasu ahal oiraba matamda khangnarakpana laingba ngamdabani anabana mathi phongdringai da khangdokpa tangai phade haki yamna mi hatkaliba breast cancer haina khoigi thabaki cancer tawbuda mi meyam ama sigre adagi yo angang khawmachin gi cancer tawbuda meyam ama sire masi kamai kangadegi haiba sida khoina ahan stage sida holokpada ngai ngai sida or holoktringai sida khangdokpa ngmagadi yang kanan ke dua, asyik pun mesti kerja luraga kau na nupi sing teki oiba, cuma balena sing se kau gi Lions Club. Lila kaya marum pankhalam badanatana sangnaiba phagi gi lila roi Sijaguru mayum Damodar Sarmana lekhidabada Manipur State Sumangla Council na awaba phongdok badanatana aroiba ikai khumnabut khre laikhidraba gi Kaisnampa Thoksom lekai da leiba yumda pangthokiba thoramaduda council gi luchingba sing warepanaba Tarpon Manauton S Hemantana chingba miyoi kayana saruk yatna laikhidraba gi photo da leishu katune ikai khumnaki council gi secretary S Hemantana laikhidraba Damodorna masagi chahi yamsilaklaba phawbuda sumangli lagidamak kathoklamba miyoni lising chamapal marifuda best comedian gi mana phangke restaurant jatra mandal gi kangbuda yauduna matam sangnam yam gi seba tawmi haiki
Manipur ki mafam kaya da miyam na ising phangdabagi awaba siyeng laga organization amadi lanai miyoy kaya na miyam gi damak ising piri IMC ward number 15 gi councillor L Gyanendra na singjamai le sangthem lekai amadi masigi akoibada thangnana besing yen khrei Amaronda Bamon Kampu Gram Panchayat ki ward number 3 ki member Pukhrambam Hemavati na ising awaba mayuk na riba kongba nongthombam lekai da leiba yumthong chohum da ngasi lemna ising yen khrei aduga Sagonban Kendra ki manung chana leiba Takhelambam lekai da leiriba miyamda Imphal West ki register oriba T Phulena ising tanker kaya siznaduna miyamda lemna ising phangan khrei ising awaba mayok na riba praja singda Phulena mahakila nai pocketa ki senpham puthoktuna miyamda ising phangan basida penba phawi haina praja singna phongdok nakhe Ngarang sakang da basingna thaknana ba ising puduna chatpa Tata Iris gari ki driver amabo nongmai chindol da kidnap tawduna puraga ayawba lupa lising mariga chanipan namduna malhore haire victim oriba miyoy asi uripok achom lekai dagi mangsa tabam momonbi gi machanupa apu kawi mahana ngarang wangkhai dagi pangong tabalambi da lakpada muslim amana khamlaga mafam amada mit khumjilaga pubani haike hairiba nupa macha se class 12 parikha thakraba matungda parikha gi result ngaiboina ising chingba ki thabak Tathabani, Magna Naharu Pangongdagi Ishing Lauraga Ishingi Awabat Nangliba Mio Singda Ahongba Mamalda Ishing Tabagi Tabak Tawani, Magna Makataraduna Ishing Tabayaroi, Atay Mio Singda Su Tamu Haiba Wahi Sinarba Matungda Kona Mamit Bunbadulok Tuklaga Tamlame, Mapamadu Kongba Tong Mayada Oramke, Wana Tabak Suzari Basinda Asigma Tong Tatabasi Pende Haiki. Muslim Nupamna Talaga, Gari Kamapa, the idea. Kano hang the wedding Shingi or the Mandana, Kamane, do Kamaganjida, Zagi, Managing Manjika Sali, Koli, and put the day you do Kumanga, Wai Channing Ajida, don't gonna me Kara Saliva, Mika Saling Ajida, nothing me Kara hang with Alexida, I told the Hangover, Nupamana, Winamaga, Kasin the Namzele, Aduga, Muslim Lukalaga, Mitpunzale, Duga, Aina, Hangita was Kayin, Hokino Hanguzu. Now, one angle of Winame of the Torre, Pashala, Pashalupa, Pasakalo, polishing Marigas and Ipan Lahore. Ngasin Haruk Tongjauda, Lambda Madugi Miamna, Iril Turelgi, Sing Loba Tinkre, Nupiamana, Paumising the Pongorpada, Ishing Tanglaba Matamasida, Lanai Mio Singna, Garbargi Oina, Iril Turelgi, Ishing Loba, Kudong Satabaka, Nare, Lambi Patabagi, Chang Hengale, Loinana, Ngasin Mit Karani Yesida, Iril Turelgi, Imai, Chang Kangnem Nemta Kribasi, Asigumba Ishing Loto Oxen Tawanani, Tangai Padana, Sinadaba Yadabo Oregadi, Ishing Loba Karishukai, have a weapon Pondoki. Huji koi irin turin sida ising khara lai jari se akoi yamna wana haibidi koi kendra sida akoi thangna ayang pali pawada soraga saba kaidoba dagi pai pandana phi masa masa da chingba khopa de athingba lai jade adubu senda lambi da huji business oina masidagi ising chingba lakpa sidi akoi lekai gi mera pai bi amadi kalapna thoaga akoi masi tawbiranu haidana thingjabagi wani Thangnana Beshingi, Awaba Mayok Praja Singi Damakta, Kangsuk Gram Panchayat ki Pradhan Brojena Ngasi, Kangsukta Putjama Kuntra Sangba, Putjama Papa Pukri, Matotuna Miam the Done Tokre, Pradhan Brojena Fondor Pada Pukri, Makilanai, Sintam the Miamgi Yanglaga Tobani, Hausi Kangsuk Makeda, Mioikana Yunkai Shazinduna Madi, Singmai Sing Koktopadagi, Awaba Fibamasi, Maikea Som the Sunangbani, Uwa Tabagi Hinabi Lainaba, Equipuna Honaminashi Fondoki. Mataklom the lady, Impalom the lady, Sida 25, Mari Manga Puriba, only for the VIP line and when the program was the Apoy Ladiba, Haying, Kangchuk, Asida Poishi Java from Jatre, Masi, Sagana, Yin Jambide Haraga, Stable of Pide Haraga, Rama and Tomra for you, Raza, Mataklom the lady, Sing the Gavasi of Sagana, Asima, Thangmaiban Model Club na RIMS ki Medical Superintendent Oriba Dr. M. Amuba Masung SSLC exam listing ani tarahumdoi da ahanba position tarakraba Miriam Mongjam Okre Thangmaiban Larin Hanjaba Lekai da Leba Lining Tholam Pakta Pangthoki Bethormas da club ki president Ravi Kanta Nongthomba Hanagi president TS Ibotombi amasung advocate K. Manichandra Susaruyaki Dr. Amuba na mahagna MS Puringai matamasida RIMS pu analayang lamda matamga chanaba mongda fagan Honagani Haiki. Handak Mahiro Nupi Machamagi Semjin Chajinba photo internet upload to Pagi Mayok the same Kiba Jesina, Narang Miam ki Oiba Mipama Thobal Mela ground da Pantokre, Mipama Sida MSU, KSA, AMS,
MSF UCM na chingba lup singilu chingba kaya su saruyaki mifam asina kupna khanaraba matungda thodok asida chenariba dusman ta amade mari leinaba sing akan bachairak piu cyber crime investigation cell Manipuri district khudingmakta hango JSC na changsilak pathabak thorom singda lup khudingmakna sogat pahaina warep lokre Consumer Affairs, Food and Public Distribution, Levels Welfare Association, Medegi Thoram Pangtopagaloina na Infagi Maroba Mafam Singda, Manaba Kunai Amaginabag Sinmi Sing Apun Basakam Sagalet Si Haina poster campaign Chatakre. Blue Lake Picture Ge Ahanba Production Manipuri Digital Film Siraga Si Changlaga Changi Yaifa Thongi Thoram Thangmaiban Jumnam Yumjau Lairembi Community Hall the Pangtokre Thoram Asida Film Forum Manipuri Chairman Surjakanta Naharo Lesemba Club ki President L Pratap Susargyaki Chan Haisnamna Direction Piba Film Asida Khaba Sonia Amadi Indu na Chingba Singna Saruyari General Lamchingland Kanglai Park CL Kenasu English Singanidagi Leptana Pangthokpagom Medegi Thoram Lup Asigi Mayalo Shangda Pangthoki Thoramasida Advisor A Langdon Laimana May Tangbaloki Hozik Sanapi Pau Nasi Sanaki Pauda, Tarataruk Suba Challenge Ka Veteran Football Tournament King Asi Sanaki Pada FC Impal Amade, Sriti Chandal Mai Pakre, Manipur Veteran Football Association Sinduna Impalgi Mapal Kangje Bungda Tim Kunganitoi na Saruyatuna Chatariba, Tarataruk Suba Challenge Ka Veteran Football Tournament Ki Ahan Background Gi Sanaki Ba Group Sigi Matchta FC Impal na RUBFA Lairen Kabibu Gol Ohum Sinoda Maithiba Pikre. FC Impal ki goal singadu yu Loken Babuna ahan bahab ki kungamanga subamade kungataruk suba minita goal ani chanke atopa goal adu Gaifulung Kabuina ahan bahab ki taramathu suba minita chankibani Tournament asigi ani suba ground da group asimaki sanaki bada Sriti Chandal na ATVFA Thangmaiban bu goal amasinoda maithiba pikre Sriti Chandal gi mai pakpagi goal adu Jason Mon Sangna An Bahapki Ahapa Matamgi Minute Ani Chatpada Chankibani Hayang Group Agi Metroina Ahan Background the FBWA Mapal Kanzibung Amadi AYMFA Yari Pokas Hanagani Anishu Background the Vasai Thangmaiban Amadi NCDA Kongampat Hanagani Kunsuba Women's National Football Championship ki Manipurna Anishuba match da Uttar Pradesh bu goal Tarahumdoi Shinoda Chauna Maithiba Pikre All India Football Federation ki Makada Assam Football Association na Sinduna Assam ki Bokaghat da Tim Kungamari na Saruyatuna Chathariba Kunsuba Women's National Football Championship ki ngasi Manipur ki Anishuba match da Uttar Pradesh bu goal Tarahumdoi Shinoda Maithiba Pikibani Manipur ki goal singadu NG Balana goal taru M Mandakini na goal ani Umabati na goal ahum Komlabati amadi D Krishna goal amamam chankhe Manipur ki mathangi match thasi ki tang ahum da Madhya Pradesh ka sanagani Pangai Yangdong Youth Development Association na Sinduna Association asiki ground da Tim Kungani thoina saru yaduna jathariba taruk suba state level let Kaisham Achaubi Memorial 6A side Men's Open Football Tournament ke sanaki ba tongan ba match sing da Idea FC Sangakpham 6 Star FC Blind Kick Sure Goal amadi TFC Tangkham Mayai Pamai Pakre Manipur Swimming Association na Sinduna Kontra Suba State S Group Aquatic Championship ngasidagi Kuman Lampaki Swimming Pool da Unit Kungi Nupi Macha Madi Nupa Macha Swimmer Chahung Kunga Mathoina Saru Yatun Hokre Thasi Tangahum Phawa Chathagadaba Championship asida Swimming Diving amade Water Polo gi event ahum da athoi hen gi tanagani ngasi pangthokiba Nupa Macha gi S Group 5 ki freestyle da CSC ki S Athoiba Maitei event asimaki nupi machagi pangthokibada unit asigi Dikalu TS Pamaina ahan batakre event asigi nupi machagi group 4 gi pangthokibada CSC gi Ritu Hobizam group 3 gi pangthokibada MC gi Apethoi Hijam Nupa machagi group 2 gi pangthokibada CSC gi L Romeo event asigi group 3 gi pangthokibada unit asigi W Bonina ahan batakre Nupi Machagi 50 meter breaststroke ke group 5 ki pangthokibada ESU ki CH Marina Nupa Machagi group C ki pangthokibada Welco gi L Ricky amadi group 2 ki pangthokibada CSC ki L Romeo na ahan batakre
नुपा मचा की 50 मीटर बैकस्ट्रोक ग्रुप 5 की पांगथोखिबदा CSG की S अथौबा इवेंट असि नुपी मचा की पांगथोखिबदा ESU की PS याइफबिना अहनबा ताखरे Turning Development Club Mayang Langjing Sinduna Club Asiki Ground Team Tara Tarungna Sogyatuna Taramathu Suba 7A-side Football Championship Ngasidagi Haukre Haldopagi Thamda Social Activist DH Pak Chau Club Asiki President K Chauba Hana Mayang Langjing GP gi Pradhan Oiramba G Tompok Amadi Atay Miyoy Kayana Sogyaki Ngasi Ahoban Mitki Sanaki Bada 10 Star Fighting Gana PFA Pachoibo Goal Marishino Damai Pikre 10 Star gi goal Singadu N Rakesh L Joseph Kumar amadi wai Hamboyna ahan bahaf ki mga suba mapan suba taranipal suba madi kungomdo suba minita chankibani All Manipur Sepak Takraw Association Sinduna Thasi ki tangkun gani pandagi Jun ki tangama fawba Kumanlampa ki indoor stadium da taramanga suba mini taratare suba sub junior amadi kuntra suba men's and women's Sepak Takraw championship pangthoklagani hari amaromda Referee ki exam na thasi ki tangkun ga manga gi ayupung taradagi taranithoi fawba pangthokani Practical na state championship manungda pangthokpagaloina na referee exam thaningba singna thasi ki tangkun fawgi manungda association dagi akupa marol khanglabe yakani hari Northern Iril Valley Sports Organization Head Office Kaibina sponsor Torga Uyumpok Development Committee Amadi Friends Union Club Uyumpok na Sinduna Friends Union Club Uyumpok Playground da Team Taragani Thuina Saruyatuna Chathariba Mari Suba Nisho Cup ke ngasi sanakib ahan background da YLYC Nongshum Amadi PJPC Bukhau Khabam Goal ani chanaduna draw chakre Ani suba ground ke sanaki bada CSC chanung amade SDC Tiger Camp goal amata chanabangamdana draw chakre ahum suba ground ke sanaki bada SKYC Sawambung Khunjaw amade SSYC Sawambung Siren goal ani chanaduna draw chakre hayeng thil pungamam khai tabda PRYA Khunrakpam amade SSC Sekta Timbiga sanagani Yanghai Mapal Suba National School Badminton Championship ki chahi taramari makagi nupa machagi singles ta winner oikraba Maisna Mairaba ngasi Delhi dagi Imphal Airport apung mapal da thunglakre Mahapu Manipur Badminton Association ki thaumish na harau tam opagaloina na DM College da leba association ki office da Mahapu opagi thormam su pangthoke thormadu da association as ki president Bijoy Koijam association ki thaububa Singh amadi Mairaba gi imung manung ki miyoy sing su sarugya ke thormadu da wangang na duna Bijoy Koijam na phongdoki Bada Association asi lising amaga chamapal yankai manga da lingkhat ki bani Association asi na manglam bamang ngasidi Mairaba na mangphauna hle Badminton Association of India na midyang changbi duna Manipur da Rajiv Gandhi Badminton Academy hangbagi ayaba piraklabasu Manipur sarkar na sanaba mafam pidana leiri Manipur sarkar na association asibu midyang changbi da basilai thibani haiba wafam kaya phongthoki Hozilo Shlakpada Ngasinomogi by Ingasaki Pau. I say Lampel Pati from Bapau, Matunginasigi, quite a Sabaki Chang degree Celsius Kungani Pantasmic Taru, quite a Ingbaki Chang degree Celsius Tarataruk Dasmic Taret, Nuxita wishing Maniglang Ayukta Chada Humbataruk, Nuntilda Chada and Kakani Toy, Nongzugi Chang Nel. Hozimar Bapau Amona. PSC Dina Tankers is Naduna Turasan for the Tanganabation people who cray, is in Pangabasi natural calamity at Jamana and ISTV Minister of Trade. Jim Minister in Pali Airport of Muslim Hotel in Pali people Yanks and Cray, Amadi Singers in the mid Manipur Supan. ISTV Minister of Power Dance, WC